ꯅꯦꯕ ꯁꯦ ꯅꯪꯒꯤ ꯃꯤꯡꯗꯨ ꯀꯔꯤ ꯀꯤꯔꯟ ꯅꯠꯇꯦ ꯑꯩꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯦ ꯅꯪꯒꯤꯗꯨ ꯅꯪ ꯍꯥꯏꯔꯛꯑꯣ ꯆꯪꯒꯤ ꯍꯥꯏꯔꯛꯑꯣ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯏꯐꯦꯠꯇꯣ ꯅꯪ ꯉꯁꯥꯏ ꯏꯁꯥꯒꯤ ꯃꯑꯣꯡꯗꯣ ꯅꯪꯒꯤ ꯅꯁꯥ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯔꯛꯑꯣ ꯑꯩ ꯁꯒꯣꯜꯕꯟ ꯃꯣꯏꯔꯥꯡꯗꯩ ꯈꯥꯡꯉꯕꯥꯛꯇꯩꯅꯦ ꯑꯩ ꯃꯤꯡ ꯈꯥꯡꯉꯕꯥꯛ ꯈꯤꯇꯪ ꯀꯧꯋꯦ ꯑꯩ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯦꯕ ꯑꯗ ꯏꯅꯝꯃ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃ ꯁꯤꯒꯤ ꯏꯅꯝꯃꯁꯤꯒꯅꯦꯕ ꯑꯩꯒ ꯀꯣꯟ ꯁꯤꯃꯤꯟꯅꯔꯝꯃꯤꯗꯣ ꯀꯣꯟ ꯁꯤꯃꯤꯟꯅꯔꯝꯕꯗꯒꯤ ꯏꯅꯝꯃ ꯏꯕꯥꯅꯤꯁꯤ ꯏꯕꯤꯜꯁꯀꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯗꯣꯏ ꯏꯅꯝꯃ ꯏꯕꯤꯜꯁꯀꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯣ ꯍꯧꯖꯤꯛꯀꯤ ꯁꯥꯗꯣ ꯁꯥ ꯃꯥꯟꯗꯦ ꯍꯦꯜꯂꯤꯁꯄꯤꯠꯀꯨꯝꯕ ꯃꯥꯜꯂꯦꯏꯕꯥꯅꯤ ꯍꯥꯏꯅꯩꯀꯣ ꯍꯥꯏꯅꯔꯝꯕꯗꯒꯤ ꯏꯅꯝꯃꯁꯦ ꯀꯣꯟꯁꯦ ꯆꯥꯝꯕ ꯂꯣꯏꯔꯒ ꯃꯅꯨꯡꯗ ꯄꯨꯁꯟ ꯆꯪꯈꯤꯕꯅꯦꯕ ꯆꯪꯈꯤꯕꯗꯒꯤ ꯁꯟꯕꯒꯤ ꯊꯣꯡꯖꯤꯟꯁꯤ ꯀꯥꯏꯗ ꯑꯩꯅ ꯃꯥ ꯂꯥꯎꯁꯤꯜꯂꯛ ꯑꯩꯅ ꯏꯅꯝꯃꯗ ꯀꯤ ꯍꯥꯏꯒꯤꯅꯦꯕ ꯏꯅꯝꯃꯅ ꯅꯣꯛꯁꯜꯂꯝꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯀꯩꯝ ꯇꯧꯔꯣꯏꯅ ꯑꯗꯒꯤ ꯍꯦꯛꯇ ꯑꯁꯇꯨ ꯈꯔ ꯆꯨꯉꯦ ꯇꯝ ꯈꯨꯗꯤꯡꯒꯤ ꯃꯃꯤꯠꯇꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯐꯝꯃꯒ ꯁꯨꯃꯥꯏꯅ ꯀꯣꯟ ꯐꯦꯡꯉꯒ ꯐꯝꯃ ꯂꯩꯔꯤꯉꯩꯁꯤꯗ ꯃꯃꯥꯏ ꯀꯣꯏꯗꯥꯅꯔꯒ ꯃꯃꯤꯠꯇꯣ ꯂꯪꯊ꯭ꯔꯤꯛ ꯂꯪꯉꯒ ꯔꯦꯠꯇ ꯑꯔꯪꯕ ꯂꯪꯊ꯭ꯔꯤꯛ ꯂꯪꯉꯒ ꯊꯣꯛꯂꯛꯄꯗ ꯑꯩ ꯏꯁꯥꯁꯦ ꯕꯪ ꯁꯥꯒꯠꯂꯝꯃꯒ ꯄꯪꯊꯕꯒꯤ ꯇꯥꯏꯞꯇ ꯂꯥꯎ ꯉꯝꯗꯦ ꯑꯗꯒꯤ ꯑꯩꯁꯦ ꯀꯣꯟꯁꯦ ꯇꯪ ꯂꯥꯎ ꯂꯪꯊꯣꯛꯑꯝꯕꯗꯒꯤ ꯀꯣꯟ ꯃꯈꯣꯟ ꯇꯥꯕꯗ ꯃꯥ ꯀꯤꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯂꯥꯎꯕ ꯉꯝꯃꯛꯄꯅꯦꯕ ꯑꯗꯒꯤ ꯑꯩꯅ ꯁꯥꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯃꯅꯨꯡ ꯆꯦꯟꯖꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯅꯤꯅꯦ ꯍꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯀꯗꯥꯏꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯕꯗꯒꯤ ꯊꯤꯟꯅꯕꯗꯒꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯩꯅ ꯀꯤꯗꯅ ꯑꯩꯁꯦ ꯆꯦꯟꯕ ꯉꯝꯗ꯭ꯔꯕꯅꯦꯕ ꯆꯪꯕ ꯉꯝꯗꯕꯗ ꯏꯃꯨꯡꯗ ꯂꯩꯍꯧꯔꯦ ꯏꯃꯨꯡꯗ ꯂꯩꯍꯧꯕꯗꯒꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯀꯤꯔꯟ ꯇꯥꯝꯆꯥꯁꯤꯅ ꯇꯥꯝꯆꯥꯁꯤꯗ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈꯤꯕꯗꯒꯤ ꯇꯥꯝꯆꯥꯅ ꯑꯃꯨꯛ ꯎꯕꯅꯦꯕ ꯇꯥꯝꯆꯥ ꯑꯗꯒꯤ ꯃꯌꯥꯝ ꯂꯣꯏ ꯆꯦꯟꯊꯣꯛꯅꯔꯛꯄꯅꯦꯕ ꯇꯥꯝꯆꯥꯅ ꯁꯥꯗꯣ ꯀꯗꯥꯏꯅ ꯍꯥꯏꯔꯛꯑꯦ ꯁꯥꯗꯣ ꯑꯁꯤ ꯂꯩ ꯇꯨ ꯇꯧꯔꯦ ꯇꯥꯝꯆꯥꯁꯨ ꯎꯍꯧꯈꯤꯕꯅꯦꯕ ꯑꯗꯨ ꯎꯍꯧ ꯃꯇꯝꯗꯅ ꯃꯥꯅ ꯁꯥꯗꯣ ꯃꯆꯨꯗꯣ ꯒ꯭ꯔꯤꯟ ꯃꯆꯨ ꯑꯣꯏ ꯀꯩ ꯑꯣꯏ ꯎꯍꯧꯋꯦ ꯍꯥꯏꯕ꯭ꯔꯥ ꯃꯥꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡꯒꯥ ꯑꯩꯈꯣꯏ ꯁꯤꯡ ꯃꯆꯨꯁꯤ ꯑꯩꯅ ꯎꯍꯧꯕꯗꯨꯁꯨ ꯃꯆꯨ ꯑꯍꯨꯝꯅꯦꯕ ꯍꯧꯖꯤꯛꯀꯤ ꯃꯆꯨꯗꯣ ꯏꯅꯝꯃꯒꯤꯁꯤꯗꯒꯤ ꯌꯥꯝꯅ ꯌꯥꯛꯄ ꯈꯪꯌꯥꯛ ꯌꯥꯛꯄ ꯃꯆꯨ ꯑꯣꯔꯦꯟꯖꯀ ꯔꯦꯗꯀ ꯑꯣꯔꯦꯟꯖꯀ ꯃꯤꯛꯁ ꯇꯧꯔꯒ ꯌꯥꯛꯄ ꯃꯆꯨ ꯑꯃꯒ ꯑꯗꯒꯤ ꯒ꯭ꯔꯤꯟꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡꯒꯥ ꯃꯆꯨꯗ ꯈꯤꯇꯪ ꯂꯥꯏꯠ ꯑꯣꯏꯕ ꯑꯗꯒꯤ ꯑꯃꯅ ꯕ꯭ꯔꯥꯎꯟꯗꯨꯅ ꯃꯥꯒꯤ ꯃꯃꯤꯠ ꯎꯁꯜꯂꯤꯉꯩ ꯇꯥꯏꯃꯤꯡ ꯃꯥꯜꯂꯦ ꯕ꯭ꯔꯥꯎꯟ ꯃꯆꯨꯗꯨꯒ ꯑꯍꯨꯝꯅꯦꯕ ꯑꯩꯅ ꯎꯍꯧꯔꯤꯗꯣ ꯑꯗꯒꯤ ꯑꯩ ꯊꯣꯛꯄ ꯉꯝꯗꯅ ꯊꯣꯛꯇ꯭ꯔꯦ ꯃꯄꯥꯟꯗ ꯀꯤꯕꯗꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯁꯥꯟꯅꯔꯝꯕꯅꯦꯕ ꯏꯕꯥꯅꯤꯁꯤ ꯁꯥꯟꯅꯔ ꯃꯥꯗꯤ ꯀꯤꯌꯦꯅ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯉꯥꯏꯈꯣ ꯑꯣ ꯍꯧꯖꯤꯛ ꯅꯣꯏ ꯇꯥꯃꯣ ꯀꯤꯔꯟꯗꯨꯗꯤ ꯀꯥꯏ ꯂꯩ ꯑꯝꯇ ꯇꯧꯔꯛꯑꯣ 이발 끼란도 너 토론을 도끼로 나 따이비온다. ꯉꯁꯥꯏ ꯅꯣꯏ ꯀꯣꯟ ꯐꯦꯡꯕꯗꯨ ꯀꯔꯝꯕ ꯀꯣꯟꯗ ꯑꯩꯅ ꯆꯥꯝꯃꯛꯄꯅꯦꯕ ꯃꯥꯅ ꯐꯦꯡꯕꯅꯦꯕ ꯑꯗꯨꯒ ꯑꯩ ꯇꯨꯡꯁꯤꯅ ꯄꯨꯔꯥ ꯖꯪꯒꯜꯒꯤ ꯇꯥꯏꯞꯇ ꯑꯃꯝꯕꯁꯤꯅꯦꯕ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯇꯨꯡ ꯑꯣꯟꯊꯣꯛꯑꯕꯅꯤꯅ ꯀꯩꯝ ꯎꯗ꯭ꯔꯦꯗꯅꯀꯣ ꯑꯩ ꯍꯧꯒꯠꯄꯗꯩꯅꯦꯕ ꯃꯥ ꯎꯔꯛꯏꯁꯦ ꯑꯩꯁꯨ ꯀꯣꯟꯗꯣ ꯊꯛꯑꯦꯅ ꯍꯥꯏꯅ ꯊꯝꯖꯤꯟꯕꯗ ꯑꯩꯅ ꯎꯕꯒ ꯂꯥꯎꯗꯦꯕ ꯍꯦꯛ ꯎꯕꯒ ꯃꯃꯤꯠꯇꯣ ꯄꯨꯔꯥ ꯂꯪꯊꯣꯔꯛꯇ꯭ꯔꯤꯕ ꯑꯁꯤꯗ ꯑꯔꯪꯕ ꯑꯃ ꯂꯩꯁꯤꯕꯨ ꯏꯁꯥꯗ ꯈꯜꯂꯦꯕ ꯑꯔꯪꯕ ꯑꯃ ꯂꯩꯁꯤꯕꯨ ꯀꯩꯅꯣꯅꯦ ꯑꯅꯤ ꯎꯏꯁꯤꯕꯣꯅꯦ ꯁꯨꯝ ꯌꯦꯡꯉꯝꯕꯗꯒꯤ ꯌꯦꯡꯉ ꯀꯣꯟꯗ ꯁꯨꯝ ꯇꯛꯑꯝꯕꯅꯦꯕ ꯇꯛꯑꯝꯕꯗꯒꯤ ꯃꯃꯤꯠꯁꯦ ꯍꯦꯛꯇ ꯂꯪꯊꯣꯔꯛꯄꯅꯦꯕ ꯍꯦꯛꯇ ꯂꯥꯎꯊꯣꯛꯑꯒ ꯄꯨꯔꯥ ꯑꯣꯔꯦꯟꯖꯇ ꯄꯨꯔꯥ ꯂꯥꯏꯠ ꯑꯣꯏꯊꯣꯛꯑꯒ ꯄꯨꯔꯥ ꯉꯥꯜꯂꯒ ꯑꯗꯒꯤ ꯑꯩꯁꯦ ꯀꯤꯃꯟꯕꯗꯒꯤ ꯀꯣꯟꯗ ꯂꯪꯊꯣꯛꯑꯝꯃꯒꯅꯦꯕ ꯑꯩꯅ ꯂꯥꯎꯔ ꯆꯦꯟꯖꯜꯂꯤꯗꯣ ꯑꯗꯩ ꯅꯅꯥꯎꯅ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯄꯅꯦꯕ ꯅꯅꯥꯎꯅ ꯊꯣꯡ ꯀꯥꯎꯔꯕꯨꯛꯇ ꯆꯦꯟꯗꯦꯕ ꯃꯥꯅ ꯑꯃꯨꯛ ꯗꯥꯏꯔꯦꯛ ꯎꯍꯧꯕꯅꯦꯕ ꯃꯥꯅ ꯑꯃꯨꯛ ꯐꯖꯅ ꯎꯍꯧꯕꯅꯦꯕ ꯑꯉꯥꯡꯁꯤꯅ ꯃꯥꯁꯦ ꯀꯣꯟ ꯐꯦꯡꯉꯝꯕꯗꯒꯤ ꯂꯥꯎꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡ ꯑꯃꯗ ꯂꯥꯎꯔ ꯆꯪꯉꯦ ꯍꯥꯏꯗꯤ ꯑꯀꯤ ꯑꯈꯪꯕ ꯑꯃꯗ ꯑꯩꯈꯣꯏꯅ ꯂꯥꯎꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯑꯦ ꯏꯃꯨꯡ ꯆꯦꯟꯁꯤꯜ ꯑꯩ ꯃꯌꯥꯏ ꯀꯥꯗ ꯇꯤꯚꯤ ꯌꯦꯡ ꯂꯩ ꯇꯥꯏꯃꯤꯡꯗꯨꯗꯩꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯒ ꯄꯨꯜꯂꯀꯥꯟꯗ ꯑꯗ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯀꯣꯟꯁꯤꯜꯂꯛꯑꯦ ꯑꯉꯥꯡꯁꯤꯅ ꯀꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥꯁꯦ ꯊꯥꯗꯣꯛꯑꯒ ꯊꯛ ꯊꯛ ꯅꯤꯛꯑꯀꯥꯟꯗ ꯑꯩꯉꯣꯟꯗ ꯀꯣꯜ ꯂꯩ ꯇꯥꯃꯣ ꯁꯥ ꯂꯩꯍꯧꯔꯦ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯍꯥꯏꯅꯕꯗꯣ ꯂꯩꯍꯧꯔꯦꯅ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯏꯁꯥꯁꯤꯗ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯤꯔꯁꯨ ꯀꯤꯅ ꯑꯩ ꯆꯦꯟꯊꯣꯛꯑꯦ ꯆꯦꯟꯊꯣꯛꯄꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯡ ꯊꯣꯡꯁꯤ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯍꯥꯡꯇꯣꯛꯑ ꯂꯩꯁꯦ ꯑꯩꯅ ꯊꯣꯡꯁꯦ ꯀꯟꯅ ꯀꯥꯎꯕꯅꯦꯕ ꯃꯈꯣꯜ ꯑꯃ ꯂꯧꯅꯔꯀꯥꯟꯗ ꯍꯥꯏꯗꯤ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯎꯕ ꯀꯤꯅꯕ ꯈꯪꯅꯕ ꯍꯥꯏꯅ ꯁꯥꯁꯦ ꯁꯥꯎꯅꯤꯡꯒ ꯂꯣꯏꯅꯅ ꯊꯣꯡꯁꯦ ꯀꯥꯎꯔ ꯆꯦꯟꯊꯣꯛ ꯃꯇꯝꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯈꯤꯇꯪ ꯈꯔ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯎꯔꯤ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯔꯦꯟ ꯃꯥꯏꯔꯦꯟ ꯃꯔꯤ ꯑꯗꯩ ꯁꯦꯕꯣꯠ ꯃꯔꯤ ꯁꯤꯒꯤ ꯃꯔꯨꯝꯁꯤꯗ ꯒꯁꯒꯨꯁ ꯃꯔꯤ ꯁꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯃꯥꯒꯤ ꯃꯁꯥꯈꯩꯗꯤ ꯎꯗ꯭ꯔꯒ ꯑꯩ ꯍꯦꯛ ꯑꯍꯥꯟꯕ ꯊꯣꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯤꯠꯁꯦ ꯑꯩ ꯃꯤꯠꯁꯦ ꯑꯗꯨꯝ ꯃꯤꯆꯥꯟꯅꯈ꯭ꯔꯦ ꯃꯤꯆꯥꯟꯅꯩꯁꯦ ꯃꯥꯒꯤ ꯃꯃꯤꯠ ꯃꯑꯣꯡꯁꯦ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯥꯒꯤ ꯃꯁꯤꯡꯒꯥꯗ ꯑꯩꯈꯣꯏꯒꯤ ꯁꯪꯂꯩ ꯃꯥꯟꯅꯩꯅ ꯇꯧꯔꯀꯥꯟꯗ ꯂꯪꯊ꯭ꯔꯤꯛ ꯂꯪꯕ ꯑꯗꯨꯃꯥꯏꯅ ꯃꯃꯤꯠ ꯑꯅꯤꯁꯦ ꯑꯩꯒ ꯃꯤꯆꯥꯟꯅꯔꯤ ꯃꯑꯣꯡꯗ ꯃꯥꯒꯤ ꯃꯃꯥꯏꯒꯤ ꯃꯑꯣꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯣꯡꯒꯨꯝꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯒꯤ ꯁꯛꯇꯝ ꯑꯣꯏ ꯀꯩ ꯇꯧꯔꯒ ꯃꯃꯥꯏꯁꯤ ꯃꯇꯨ ꯐꯖꯅ ꯆꯣꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯁꯥꯒꯤ ꯃꯑꯣꯡꯁꯦ ꯑꯗꯨꯅ ꯑꯩꯅ ꯂꯥꯎꯔꯁꯨ ꯆꯥꯎꯕ ꯈꯣꯠꯄꯗꯤ ꯆꯥꯎꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯉꯝꯒꯗ꯭ꯔꯥ ꯃꯥꯒꯤ ꯋꯥꯡꯕꯩ ꯆꯥꯡꯁꯦ ꯑꯩꯈꯣꯏ ꯐꯤꯠ 3.5 ꯆꯥꯡ ꯋꯥꯡꯒꯗꯧ ꯃꯥꯜꯂꯦ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯋꯥꯡꯕꯩ ꯆꯥꯡꯁꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯃꯥꯒꯤ ꯃꯀꯣꯛꯇꯨꯅ ꯂꯦꯞꯄꯤ ꯆꯥꯡꯗꯣ ꯑꯉꯥꯡ ꯑꯃꯒꯤ ꯆꯥꯡ ꯑꯩꯈꯣꯏꯒꯤ ꯄꯨꯡꯀꯛ ꯆꯥꯎꯕ ꯑꯉꯥꯡ ꯑꯃꯒꯤ ꯆꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯋꯥꯡꯉꯦꯕ ꯑꯗ ꯑꯩꯅ ꯂꯥꯎ ꯈꯣꯡꯕꯗ ꯃꯥ ꯀꯔꯤꯝ ꯆꯠꯇꯦ ꯑꯩꯅ ꯂꯥꯎꯕꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯦꯝꯕꯔꯁꯤꯡ ꯂꯣꯏ ꯈꯪꯕꯅꯤꯅ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ ꯀꯔꯤ ꯄꯨꯂꯞ ꯆꯦꯟꯊꯣꯔꯀꯥꯟꯗ ꯁꯥ ꯍꯥꯜꯂꯣ ꯑꯗꯨ ꯇꯧꯔꯣ ꯑꯗꯥ ꯇꯧꯔꯣ ꯂꯥꯎ ꯈꯣꯡꯉ ꯄꯨꯂꯞ ꯂꯥꯡꯕꯗꯩꯗꯨꯗ ꯃꯥꯁꯦ ꯋꯥꯟ ꯇꯥꯏꯝꯗ ꯆꯣꯡꯉꯀꯥꯟꯗ
ꯑꯃꯝꯕꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯥꯎꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯃꯥꯡꯈꯤꯕꯅꯦꯕ ꯑꯗꯣ ꯁꯦꯡꯅ ꯃꯁꯤ ꯑꯩꯈꯣꯏ ꯊꯣꯏꯕ ꯊꯧꯗꯣꯛꯁꯤ ꯃꯐꯝꯁꯦ ꯅꯪꯒꯤ ꯃꯤꯡꯒ ꯍꯥꯏꯐꯦꯠ ꯑꯥꯎꯠꯁꯥꯏꯗ ꯔꯤꯃꯥꯏꯟ ꯇꯧꯕꯤꯔꯣ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯏꯔꯦꯡꯕꯝ ꯈꯨꯅꯧ ꯂꯩꯀꯥꯏ ꯑꯩꯒꯤ ꯃꯤꯡꯅ ꯏꯔꯦꯡꯕꯝ ꯀꯤꯔꯟ ꯀꯨꯃꯥꯔ ꯑꯩꯈꯣꯏ ꯕꯕꯥꯅ ꯏꯔꯦꯡꯕꯝ ꯈꯝꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯔꯦꯡꯕꯝꯁꯦ ꯑꯩꯈꯣꯏ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯅ ꯑꯣꯏꯅꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ ꯃꯅꯨꯡꯗ ꯂꯩꯖꯕꯅꯤ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯄꯨꯡ ꯑꯦꯔꯥꯎꯟ ꯍꯣꯏ ꯑꯦꯔꯥꯎꯟ ꯃꯁꯤ ꯄꯨꯡ 8:30 ꯈꯔ ꯍꯦꯜꯂꯛꯄ 8:30 ꯈꯤꯇꯪ ꯍꯦꯜꯂꯛꯄ ꯇꯥꯏꯃꯤꯡ ꯑꯗꯥꯏꯗ ꯊꯣꯛꯄ ꯉꯁꯤꯃꯛꯀꯣ ꯉꯁꯤꯃꯛ ꯇꯥꯔꯦ 8:30 ꯇꯥꯔꯦ Thank you very much.